अहानबदा यामना मरुओइबा अपडेट खरा थमजगे CBI ना कनन फाबनी गुवाहाटी दा पुखरे हाइरी CBI की प्रेस स्टेटमेंट अमगी मतुंग इन्ना AT की कनन फाखिबगा मरी लेना यूनियन होम मिनिस्टर ना हाने की CM N Biren अमदी MP सनाजोग दिल्ली दा कौरखरे हौजिक नेहकी ममांग दा 3:25 PM दा कोंजिंग हजारी लेकाई दोबी मचू लेरक दा सही तरह गनिथोय सुरबा नुपा मसा अमा आर्मी ना कबलक रबर बुलेट ना पानबदगी सोकले हाइरी खोंसा अमा तले ममासु सोकले हाइना लमलाई 316 अपडेट तोबिरी इम्फाल वेस्ट इम्फाल ईस्ट कक्सिंग अमदी थौबाल डिस्ट्रिक्ट मी मंगादगी हेना पुनबा खुदलाइना सिंग पाइबा अमदी युमदगी मपान थोकपदा अथिंगबा थमख्रे इरमदम ई पाउदगी लखुचरके कुकी अरी फारे असुक यामना इरांग कलिंगे सरुक असिदा जिरिबामगा युमथंगनरिबा तामेंगलोंग डिस्ट्रिक्ट की तौसेम सब डिवीजन की मनुंग चन्ना लेरिबा फाउटेल विलेज दगी ड्रग साबनी हाइबा मियो अनी खक जिरिबाम लमखाइदगी फारे हाइरी थौदोग असिंग असि पुंग बारो रोम ताबा अदवाइदा जिरिंगकाट कासार असम रोमदगी द पुरबा जिरिबामगी लमखाइ फाउदुना सतनबा होतनबदा आराम बैतेंगोल अमदी मैरा पाइबिना मियो अमा फारगा अमना पुलिस ना फाखिबनी हाइरी फारबा कुकी मसा अदु जिरि पुलिस ता सिनखरे हाइरी मियो अनी अदु फाइटोल विलेज दगी पाउजिन सिंगसन अमदी थांगनाव सिंगसन नि हाइरी इसिंग चावरसु 80 लान तौरसु 80 लमै चाकलसु 80 मी मांगसु 80 अदुगा करिगी 80 फाबनो हाइना संजोय हंतेम नामदे तबिरे पाकिस्तान की टेररिस्ट जैश-ए-मोहम्मद म्यांमार ऑपरेट तौरपदगी इंडिया की सिक्योरिटी चाउना नुंगांगबा लेरे बांग्लादेश बेस तौब टेररिस्ट ग्रुप जैश-ए-मोहम्मद की कांगबू सिंह बांग्लादेश यावना युमथंगनरिबा म्यांमार ऑपरेट तौरपना इंडिया की रीजनल सिक्योरिटी अमसुंग नेशनल सिक्योरिटी चाउना की पीरे एजेंसी की रिपोर्ट हाइरिबना टेररिस्ट ग्रुप असिना म्यांमार की फाइटर सिंह पाकिस्तान की बालाकोट आर्म ट्रेनिंग न चिंगबा पीबगी थबक चथरी लोइना मफम अदुदा ट्रेनिंग लौरुरबा फाइटर सिंह अदु डिजिग्नेटेड कमांडर अमगी मखादा म्यांमार लाक्तुना ऑपरेट तौरगा मिलिटरी जुंता की मथक्ता लान चथरी जैश-ए-मोहम्मद की कांगबू सिंह असिना म्यांमार की मुजाहिदीन सिंहबू सपोर्ट तौबा ओइना लुपा लाख 92 की फंडिंग सिंह पीरी टेररिस्ट आउटफिट असिना म्यांमार की रोहिंग्या यूथ कया अमबू नेटवर्क असिदा रिक्रूट तौबगी थबक चथरी पाकिस्तान की टेरर आउटफिट असी इंग 2001 दा इंडिया की पार्लियामेंट अटैक तौखिबा यावना 2016 दा पठानकोट एयरबेस अटैक तौबा अमसुंग 2019 दा पुलवामा टेरर अटैक चथखिबगी थवोंगसिंगदा हकथेंगना चेनरिबा कांगबुनी हारिबा टेरर आउटफिट असी तालिबान अल कायदा अमसुंग लश्कर-ई-तैयबा न चिंगबा जिहादी ग्रुप सिंगसु अनकपा मरी लेनै म्यांमार दा जैश-ए-मोहम्मद की कांगबू ऑपरेट तौरकपासिना इंडिया की ईस्टर्न बॉर्डर दा सिक्योरिटी दा चाउना अकीबा अमा ओइरगली इंडिया अमसुंग म्यांमार अनी की लोनरिबा सरुक असे हौजिक तंग तादबा फिबम अमदा मायोकनरी बॉर्डर की सरुक सिंग असी निंगथीना फेंसिंग खाबसु लोइद्री मसीना मरम ओइरगा म्यांमार दगी टेररिस्ट ग्रुप असी की कांगबू सिंग इंडिया दा चंगसिलकपा याबगी ओइथोकपा कया लेरी म्यांमार दा हौजिक ओइरिबा खुदोंग थिनिंगाई ओइरिबा फिबम असिदा टेरर ग्रुप असिना मागी मसा मरेंग सिंग इंडिया की नॉर्थ ईस्ट स्टेट सिंग दा संदोकपा हाइबसी अरुबा अमा नते पाकिस्तान की माइकैदगी हानादगी हौना नॉर्थ ईस्ट की रिबेल सिंग दा मतेंग पांगदुना लाक्ली मरम अदुना करिगुम्बा रिबेल ग्रुप असिना नॉर्थ ईस्ट के एरिया दा एक्टिव ओइखलकपा तारबदी इंडिया की सिक्योरिटी दा यामना अकीबा अमा लाकनी हाइबी पामबाइना लुचिंगबा UNLF की MPA हुमफुरोमना इसिंग इचाउना इथाई दाम दा चेंथरकपा प्लास्टिक बोतल सिंग सेंगदोखरे हंदक स्टेट असिदा कुंगी नोंगन खना लाकपदगी अखा अराव यावना मयाई ओइरफ की अकनबा मोंगदा चुरखिबा नोंगना इसिंग इचाउ थोक्तुना चिंग अमसुंग तंपाकी मफम कयादा मियामना इचाउगी अवाबा मायोकनरी इसिंग इचाउ अदुना मरम ओइदुना मणिपुर की मरुओइबा तुरल सिंगदगी चेंथरखिबा सिंगल यूज प्लास्टिक यावना तोंगान प्लास्टिक की पोलम सिंग लौताकपाता तारबा मतुंग इसिंग चेंथोकफम ओइरिबा इथाई बेरेस दाम ममांगदा यामदबा प्लास्टिक की पोलम सिंग अंगकपा मोंगदा फुंजिनदुना लेरी हाइरिबा सिंगल यूज प्लास्टिक यावना तोंगान मखगी प्लास्टिक की पोलम सिंग अदु ngasi पामबाइना लुचिंगबा UNLF की MPA की चनीगनिफुगा माथोय बटालियन चनीगनिफुनिथोय बटालियन अमदी ट्रेनिंग सेंटर के अपुन मलान मी हुमफुरोमना सेंगदोकपगी थबक चथखिबनी प्लास्टिक की पोलम सिंग अदु सेंगदोकपा अदुदा सरुग्याखिबा MPA अमना फोंगदोरखिबदा एनवायरनमेंट की फिबम दा सोअलिबा प्लास्टिक की पोलम सिंग असि लमदम असि की मियामना सुयारिबा मखै तुरेल अमदी दामना चिंगबा मफम सिंगदा लंगथबिगनु मालेमगी ओइना सोक्सिलकलिबा एनवायरनमेंट की फिबम असि कनबदा अखोय खुदिंगमंगना थौदांग लौरसि हाइना मियामदा अपील तौरकली दिल्ली दा नौना 34 पॉजिटिव ओइदुना अपुनबा केस चात्रुका 35 यौख्रे इंडिया दा कोविड वेरिएंट RN1 लाइचत असि तपना तपना संदोरक्तुना लैबा असिगी कैपिटल दिल्ली दा हौखिबा पुंग 8 असिदा नौना मियोय 34 पॉजिटिव ओइदुना अपुनबा मसिंग
435 sukre loinana laiba asigi apunba active case masingsu hengalaktuna 5,885 yaukre laiba asigi oina covid ki active case masing khwaidagi yamba state oriba Kerala da apunba masing 1,153 ani subada lairiba Gujarat 4,838 amasung 3 subada lairiba Maharashtra da apunba active case masing 5,838 oiri loinana Karnataka da sulaisat asigi apunba active case masing 194 yaure laiba asida oirakliba covid laichat asigi yenglaga state amasung union territory singda lairiba tongan ba government amasung private hospital singda laichat asi thengnabada lokhatpa yaba section thorang sing lokhatnabasu Ministry of Health Service na khangankre loinana hospital singda oxygen isolation bed ventilator amasung Maruoiba hidak langthak sing marang kaina thamnabasu akanba wafam sing phongdokre Separate administration demand tawduna sa down manang Kuki singna more the rally chatkre Kamgin thang gang te ko bami ama NI na fajin ki bagi maau ta Kuki CSO singna border town more da chatha ki bapung kun mari ki total sa down lotion kre sa down manung da separate administration demand tawduna Kuki singna more da rally chat kre Tengnopal Kendra ki MLA led pau hawkif ki khuthang da Governor Joy Kumar Balada memorandum ama supi kre State asida tholibe irang asida more da khundari ba mitei singi yummai tha ki ba ma de atai hingsa gi thodok kaya ga mari leinana Kamgin thang gang te bu National Investigation Agency NI na Fakhibani adubu Kuki miyamna NI na atamna Kuki miyoi singda phapun bagi thabak chathai haina agency asibu maral sibaga loinana Fajin kiba Kamgin thang gang te athubada thadokadabani haiba demand tawduna Kuki CSO singna more da pungkun mari ki total shutdown gi khongjang tangsin khibani Total shutdown gi khongjang manung Kuki Chief Association More Block Hill Tribal Council More Kuki Women Union and Human Rights More Block Kuki Student Organization More Block More Youth Club amasung Kuki Khulai Khanglai Lompi More na sinduna separate administration demand tawduna achobo khongchat ama More town da chatki Gaingam Leltol dagi hauraga ADC complex phawba chathakhiba khongjang aduda saru yakhiba singna miyoi bagi hak ikai khumnau haibana chingba kholau sing lauki Amaramda Kuki Jo Furuf ki luchingba amadi suda leriba Kuki lalulup amagi kedar fabagi thawongbu yaningdaba phongdoktuna More Block ki Joint Civil Society Organization na Governor Joy Kumar Balada memorandum ama pisinkre Memorandum adu CSO singna Tengnopal constituency ki MLA led pau hawkif ki khudangda Governor da pisinki Memorandum adu ki copy sing Tengnopal district ki Deputy Commissioner amadi SP da su amampi ki Panba yabadi Manipur irang asi thokpa horakpa matam More da khundari ba mitei singi yum sing mai thabagi thodok sing da hak thengna na chena bani haiba Kamgin thang gang te ngarang nungthil NI na Fakhibani Makha ta su sign tawdana ba Maitei Alliance na Amit Shah gi pungning chingsinkhre Kuki khulai paiba singa makha ta suspension of operation su agreement sign tawdana ba Maitei Alliance na Union Home Minister Amit Shah da afongba chithi ama thaduna pungning chingsinkhre Maitei Alliance ki maikai degi thakiba cherol aduda government ka su sign tawnariba Kuki armed group singna chahi ani helaba matam asida Manipur da makhal kaya gi terrorism gi thawong sing chathaduna law and order amadi santi gi punsi da chauna singnariba asida center government na asibu lakshinaba honaba udaba laibak thibani handak Bangladesh ta combat dress 2,000 hena Fakhiba adu government ka su agreement sign tawnariba KNF ka mari leinai haiba wafam taraina lofam thokte haidi kumja 2008 ta Lenga ka suspension of operation su agreement sign tawna kiba Kuki armed group sing asina sugi ground rule thugai duna tamthiba hingsa gi thawong kaya ama Central Security Force ki mikmang da chathari su da lariba khulai paiba sing asina Manipur gi territorial integrity da singna baga loinana mi faba hatpa miyam dagi extortion tawba miyam mang da phone na nongmai paidina koi chatuna lairi asigumba group sing asina ahenba faba makhal gi military gi khulai sing sijinna baga loinana anauba kedar kaya recruit tawduna Makhoi gi oiba tokhaiba lenga ama semnaba honari asigumba armed group sing asina national highway thingduna miyam chathok chasin yahandabana miyam kham thengna awaba mayokna hali sudala ibra armed group sing asina Myanmar gi militant group sing ga samnaduna kumja 2023 gi May 3 dagi Manipur da hingsa gi thawong kaya chatharakhibani Amaromda masing thingamdana Myanmar dagi ain kaina lona changsilakiba miyoi sing asi India gi schedule tribe ama oiduna khudongchaba kaya lauduna lairi amadi asigumba illegal immigrant sing asina lamdam asigi demography da chauna safu pibadana tana paksana umang kokthokuna mausagi khalda chauna kaiba pihali amadi makhoina Manipur da su drug ki makol ama semgalakli hairi cherol aduna makha tarduna hingsagi thawong kaya chatharakpa umang kokthokuna mausagi khalda kaihalakli ba kaya asibu lumna lauduna Manipur lengang na kumja 2023 gi March thada Kuki armed group aniga chatnaramba su handoki amadi Manipur da thorakliba hingsa asida su da leriba armed group sing asina chauna thodang lawri haiba khangbadagi su makha tana chang sangthana ba Manipur government na center da recommendation demand tawkhibani
Maitai Alliance ki maikaidagi su kumja 2024 gi February kunda Kuki arm group singa makha dana su sign taunadana ikai khumna riba Union Home Minister da memorandum piduna taksin khiba laikre haiba wafam palladuna Maitai Alliance ki maikaidagi amuhanna Union Home Minister ri pungning chingchinduna makha dana Kuki arm group sing asiga su agreement sign taubiganu haina su taksin khi Jiri Turel da lukhibadagi thiba khangdri ngarang nungtel pung 4 rom tabada Tamenglong district ki manung chanba kaimai khuldagi mioi amajir bangalona ba Namdailong da leiba mahaki mari matagi yumda chatpada Jiri Turel da irujabada lukhibadagi hojik phawba thiba khangdana leiri hojik phawba thiba khangdana leiriba mioi adugi mamingna Jinchulung kamai yankhage mathoi kawi mioi asi Turel da heglukhibaga Assam Police Forest Department amasong local volunteer singna thibagi thabak chathaki adubo hojik phawbagi oina mioi adu phangba leitri hairi Sirui Lily Festival coverage tawba chatpa paumi singa thingba pikhibaga mari leinena commission na paumi singi statement lawba hokre Mamang tha May kunda ukrul da pangthokiba manga suba state level Sirui Lily Festival hodokpagi coverage chatpa paumi singna tongliba MST bus aduda Manipur thariba adu muthatrabadi chatpa yaro haina thingba pikiba thodo aduga mari leinana semkhiba inquiry committee na ngasi thodo adu da hakthengna na yaukhiba paumi singi statement lawba hokre thokiba thodo aduga mari leinana amju amasung EJM gi maikaidagi apunba mifam pangthoktuna thodo adu da chenariba mara leiraba army personnel sing adugi mathakta Matik chaba dandi pigadabani haiba yauna tongan demand sing taanduna changsin ki bakhongjang adugi matungina sarkar gi maikaidagi inquiry committee semdana thodo adugi matangda thijinba haurakibani loinana inquiry committee gi maikaidagi thodo aduda yaukhiba paumi sing statement pinaba samon tawrakpagi matugina ngase yupung 13 dagi hauna Secretariat South Block ki conference hall da paumi sing amamamta oina statement lawba hauki thodo adugi mangoina na officer committee gi officer sing haibadi Manipur sarkar gi secretary commissioner Home and Asok Kumar amasung IT gi Secretary TH Kiran Kumar na paumi singda briefing tawraba matung da Commissioner Home and Asok Kumar gi office chamber da paumi sing adu tongan na gwaltabi thodo adu gamari leinana statement sing adu laukhibani committee gi maikaidagi paumi sing na pikba statement sing adu ningthina record tawki gwaltabi thodo adu gamari leinana chenariba mari suba maha regiment gi personnel sing adu gi mathakta su inquiry committee gi maikaidagi statement sing laukhre Committee gi maikaidagi mathau taba thabak sing adu loisilaba matung lakadoriba irai nimit fawbagi manungda sarkar da chapchaba report ama pikhalaba yari hairi panba yabadi amju amasung EJM na demand tawkhibagi matung ina hongi commissioner Asok Kumar amasung IT secretary TS Kiran Kumar na saba committee ama semduna thodo adugi matangda marik chumba report numit 15 gi manungda pikhatkani haina thajaba pikhibani adubu hairiba matam asigi manungda committee gi maikaidagi report adu pikhatpa ngamdabadagi amju amasung EJM na lawkhiba waref ki matung ina hojiksu State amasung Central Force ki pau phong dabagi firef adu makha tana chathari